Churachanpur amadi Kangpokpi District laiba maheiloishang sing Cbse da Affiliation taure haiba wapham laklibasi leingak-na chekshinhoudabagini chennaba sing logi matung ina cheirak pigadabani haina Manipur Students Federation MSF na takshillakli maheiloibasi ge Publicity Secretary Avisit Kabrabam na khuyek piduna thadorokpa cherolman hai Manipur da chalaiba maheiloishang natraga Council of Higher Secondary Education Manipur kosem da Affiliation tauba maheiloishang ama Cbse da affiliate taugi hairabadi leingak-na maheiloishang adu no objection certificate NOC pigadabani adubu school affiliation re-engineered automation system saras ki matung ina Churachanpur district ta maheiloishang 18 amadi Kangpokpi da 13 punna school kuntra manga Cbse da affiliation taure haibigi report laklibasi da Manipur leingak ki mai kaidigi no objection certificate NOC pikiba leite makoina pairiba NOC adu kanagumba kharana JEU gi khuyek saraga pikibani haina education minister na phongdokiba leikre aduna hairiba thabak asida chenariba sing athubada thiyoptuna leingak na logi oiba chapchaba pifam thopa cheirak pibiyo thongdok asi khanghaude natragana taklamde haina leithoktuna leibagi mahutta chenariba miyoi sing athubada thidoktuna cheirak pibiyo haina cherol asina makhat tarakli